ꯑꯉꯥꯟꯕ ꯗ꯭ꯔꯃꯥ ꯀꯝꯄꯤꯇꯤꯁꯟꯒꯤ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇ ꯉꯥꯏꯔꯦ. ꯅꯨꯡꯗꯥꯡꯗ ꯃꯥꯒꯤ ꯀꯥꯗ ꯃꯈꯨꯠꯇ ꯗꯥꯏꯂꯣꯛ ꯏꯕ ꯆꯦ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯗꯥꯏꯂꯣꯛ ꯑꯧꯔꯥꯏꯔꯤ. ꯃꯄꯥꯕꯨꯡ ꯑꯆꯧ ꯆꯪꯂꯛꯏ. ꯃꯁꯦ ꯃꯣꯏꯔꯣꯝꯒꯅꯤꯅꯦ ꯆꯠꯇꯧꯗꯣ. ꯐꯖꯅ ꯁꯥꯟꯅꯔꯝꯒꯗꯕꯅꯤꯀꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯆꯍꯤ ꯀꯨꯏꯅ ꯇꯥꯏꯇꯜ ꯔꯣꯜ ꯂꯧꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯛꯇꯕꯗꯒꯤ ꯗ꯭ꯔꯃꯥꯁꯦ ꯁꯦꯂꯦꯛꯁꯟ ꯐꯥꯎꯕ ꯐꯪꯗꯗꯅ ꯂꯩꯔꯛꯄꯅꯤ. ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯅꯣꯏ ꯀꯀꯥ ꯕ꯭ꯔꯣꯖꯦꯟꯅꯁꯨ ꯍꯥꯏꯕꯅꯤ. ꯍꯟꯗꯛꯇꯤ ꯑꯥꯔꯇꯤꯁ ꯈꯟꯕꯗꯁꯨ ꯃꯨꯟꯅ ꯈꯜꯂꯦ. ꯐꯥꯔꯁꯃꯛ ꯇꯥꯕ ꯉꯝꯗꯕꯗꯤ ꯌꯥꯏ. ꯑꯗꯨꯕꯨ ꯉꯝꯅꯕꯗꯤ ꯁꯥꯟꯅꯒꯗꯕꯅꯤꯀꯣ. ꯅꯣꯏ ꯏꯗꯧꯒꯤ ꯊꯧꯒꯜꯅꯤꯀꯣ ꯃꯁꯦ. ꯍꯣꯏ ꯄꯥꯕꯨꯡ, ꯉꯝꯅꯕ ꯍꯣꯠꯅꯒꯦ. ꯃꯆꯦ ꯚꯤꯛꯇꯣꯔꯤꯌꯥꯁꯨ ꯂꯥꯛꯏ. ꯆꯥꯛ ꯊꯤꯔꯦ ꯄꯥꯕꯨꯡ. ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯉꯥꯟꯕ ꯃꯄꯥꯕꯨꯡ, ꯃꯃꯥ ꯑꯃꯗꯤ ꯃꯆꯦ ꯃꯣꯏ ꯄꯨꯂꯞ ꯃꯆꯦ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯁꯣꯂꯣ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯑꯗꯨ DVD ꯀꯦꯁꯦꯠ ꯑꯣꯏꯅ ꯄꯤꯔꯛꯂꯦ ꯍꯥꯏꯗꯨꯅ TVꯗ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ. TVꯗ ꯌꯦꯡꯕꯁꯤꯅ ꯍꯦꯟꯅ ꯐꯖꯩꯅꯦ. ꯑꯁꯦꯡꯕꯗꯗꯤ ꯐꯖꯕ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯁꯦ ꯏꯃꯥ? ꯑꯁꯦꯡꯕꯗꯁꯨ ꯐꯖꯩꯗ. TVꯗ ꯌꯦꯡꯕꯁꯤꯅ ꯍꯦꯟꯅ ꯐꯖꯊꯣꯛꯄꯒꯤ ꯋꯥꯅꯤ. ꯐꯤꯂꯝ ꯀꯨꯝꯕꯤꯁꯤꯡꯅ ꯑꯁꯦꯡꯕꯗ ꯐꯖꯔꯁꯨ ꯐꯤꯂꯝꯗꯅ ꯍꯦꯟꯅ ꯐꯖꯔꯛꯄꯒꯤ ꯃꯑꯣꯡꯗꯨꯅꯤ ꯆꯦ ꯏꯃꯥꯅ ꯍꯥꯏꯁꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯏ ꯄꯨꯂꯞ ꯅꯣꯛꯏ. ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩ ꯌꯦꯡꯍꯧꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯍꯦ ꯆꯦ. ꯐꯣꯇꯣ ꯚꯤডিꯑꯣ ꯃꯌꯥꯝ ꯅꯝꯕꯤꯒꯦꯅ ꯈꯜꯂꯝꯕꯅꯦ. ꯑꯩꯈꯣꯏ ꯖꯒꯣꯏꯒꯤ ꯃꯌꯥꯝꯗꯨꯅꯁꯨ ꯃꯇꯧ ꯂꯩꯕꯤ ꯍꯣꯏꯅꯁꯨ ꯌꯥꯝ ꯅꯝꯈꯤꯕꯅꯦ. ꯑꯗꯨꯗꯒꯤ ꯂꯧꯔ ꯂꯣꯏꯔꯦ ꯍꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯟꯕꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ. ꯑꯉꯥꯟꯕ ꯌꯦꯡꯕꯗ ꯄ꯭ꯔꯀꯥꯁꯀꯤ ꯑꯣꯏꯔꯝꯃꯤ. ꯄ꯭ꯔꯀꯥꯁꯅꯤꯅꯦ, ꯐꯣꯟ ꯑꯝꯇ ꯄꯥꯏꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ. ꯍꯜꯂꯣ. ꯅꯋꯥꯅ ꯄꯥꯎ ꯇꯥꯗꯕ ꯀꯨꯏꯔꯦ. ꯀꯝꯗꯧꯔꯤꯒꯦ? ꯑꯩꯕꯨꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯑꯣꯏꯔꯤꯌꯦ. ꯅꯪꯗꯤ ꯀꯝꯗꯧꯔꯤꯒꯦ? ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ. ꯁ꯭ꯀꯨꯜ ꯄꯛꯇꯕ ꯑꯃꯗ ꯇꯝꯁꯤꯜꯂꯨꯗꯅꯅꯦ 12 ꯂꯣꯏꯕ ꯉꯥꯏꯕ ꯌꯥꯝ ꯋꯥꯔꯦ. ꯁꯤꯂꯣꯡꯗ ꯆꯠꯂꯝꯃꯗꯤ ꯑꯗꯨ ꯊꯣꯛꯑꯝꯈꯤꯗ꯭ꯔꯣ? ꯑꯁ ꯑꯩꯗꯤ ꯆꯠꯆꯔꯒꯦꯅ ꯍꯥꯏꯕꯅꯦ. ꯑꯩꯈꯣꯏ ꯄꯣꯞꯅ 12 ꯐꯥꯎꯗꯤ ꯁꯤꯗ ꯇꯝꯈꯣꯅ ꯇꯧꯔꯤꯅꯤ. ꯑꯩꯅ ꯅꯠꯇꯤꯌꯦ. ꯑꯗꯣ ꯅꯣꯡꯇ ꯀꯣꯜꯒ ꯇꯧꯔꯛꯇꯦꯅꯦ. ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ. ꯕꯤꯀꯤꯁꯨ ꯑꯩꯅ ꯐꯣꯟ ꯇꯧꯕꯅꯦ. ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤꯅꯦ. ꯃꯥꯗꯤ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ. ꯅꯪꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯑꯩꯒꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯔꯤ ꯍꯥꯏꯇꯥꯔꯦ. ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ. ꯑꯗꯨꯒ ꯑꯃꯨꯛ ꯑꯉꯥꯟꯕꯗ ꯍꯪꯂꯛꯏ. ꯑꯃꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ? ꯍꯦꯂꯦꯅꯥꯗꯨꯔꯥ? ꯅꯠꯇꯦꯍꯦ, ꯃꯃꯤꯡ ꯍꯪꯉꯝꯕꯗꯣ. ꯑꯣ, ꯅꯣꯡꯃ ꯆꯦꯠ ꯇꯧꯋꯦ. ꯑꯗꯨꯗ ꯁ꯭ꯀꯨꯜ ꯀꯥꯏꯗ ꯇꯝꯒꯦ ꯍꯪꯉꯨꯕꯗꯒꯤ ꯃꯦꯁꯦꯖ ꯍꯜꯂꯛꯈꯤꯗ꯭ꯔꯦ. ꯑꯩꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯗ꯭ꯔꯦꯗ. ꯃꯑꯣꯡ ꯑꯃꯅꯤꯅꯦ. ꯁ꯭ꯀꯨꯜ ꯍꯪꯉꯨꯕꯗꯒꯤ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ. ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯊꯥ 3ꯃꯨꯛ ꯐꯥꯔꯝꯃꯅꯤ. ꯕꯦꯔꯥꯅꯦ. ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ. ꯂꯤꯂꯤꯗ ꯍꯪꯁꯤꯔꯥ? ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯒꯦ. ꯀꯟꯐꯔꯦꯟꯁ ꯇꯧꯁꯤꯕ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯇꯧꯔꯨꯅꯨꯗ. ꯁꯨꯝ ꯍꯪꯁꯤ ꯀꯩꯅꯣ, ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯒ ꯂꯤꯂꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯑꯉꯥꯟꯕꯅ ꯈꯥꯝꯕ ꯅꯪꯍꯧꯗꯦ. ꯂꯤꯂꯤ ꯀꯣꯜ ꯄꯥꯏꯈꯠꯂꯛꯏ. ꯍꯜꯂꯣ. ꯀꯩꯗꯧꯔꯝꯃꯤꯅꯣ? ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯑꯩ ꯀꯥꯗ ꯁꯨꯝ ꯂꯩꯔꯝꯕꯅꯦ. ꯑꯉꯥꯟꯕꯁꯨ ꯄꯥꯏꯔꯤꯕꯅꯦ. ꯑꯣ, ꯅꯨꯡꯉꯥꯏꯔꯤꯕꯣ ꯂꯤꯂꯤ? ꯅꯨꯡꯉꯥꯏꯔꯤꯌꯦ. ꯅꯪꯗꯤ? ꯑꯩꯁꯨ. ꯍꯟꯗꯛ ꯆꯦꯝꯄꯤꯌꯟ ꯂꯧꯔꯛꯈꯤꯕꯒꯤ ꯕꯤꯂꯦꯇꯦꯠ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ. ꯊꯦꯡꯛ ꯌꯨ. ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯃ ꯑꯉꯥꯟꯕꯅ ꯃꯃꯤꯡ ꯍꯪꯈꯤꯕꯗꯣ ꯅꯣꯡꯃ ꯆꯦꯠ ꯇꯧꯈꯤꯌꯦ. ꯑꯗꯨꯒ ꯃꯥꯅ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯃꯒꯦ ꯍꯪꯉꯨꯕꯗꯒꯤ ꯃꯦꯁꯦꯖ ꯍꯜꯂꯛꯈꯤꯗ꯭ꯔꯦ. ꯊꯥ 3 ꯐꯥꯔꯦ. ꯖꯣꯂꯤꯔꯥ? ꯍꯣꯏ. ꯁ꯭ꯀꯨꯜꯗꯣ ꯁꯤꯗ ꯇꯝꯃꯦ ꯍꯥꯏꯕꯗꯨꯕꯨ ꯀꯩ ꯀꯥꯏꯒꯦꯕ? ꯍꯥꯏꯗꯣꯛꯅꯤꯡꯗꯕꯤꯒ ꯇꯧꯏꯗꯣ. ꯃꯥꯗꯤ ꯁ꯭ꯀꯨꯜ ꯃꯤꯡ ꯑꯝꯇ ꯆꯟꯗꯕꯅꯦ ꯍꯥꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯇꯩ ꯊꯥꯕꯒꯤ ꯀꯣꯆꯤꯡ ꯆꯠꯂꯤꯔꯥ? ꯃꯥꯗꯤ ꯗꯦꯜꯂꯤꯗ ꯂꯥꯌꯦꯡꯕꯒꯤ ꯆꯠꯈꯤꯕꯅꯦ. ꯀꯩ ꯑꯣꯏꯅ ꯅꯥꯏꯅꯣ? ꯑꯉꯥꯟꯕꯅꯁꯨ ꯍꯥꯏꯖꯤꯜꯂꯛꯏ. ꯀꯩ ꯑꯣꯏꯅ ꯅꯥꯏꯅꯣ? ꯑꯣꯚꯦꯔꯤꯌꯟ ꯀꯦꯟꯁꯔꯅꯦ. ꯁ꯭ꯇꯦꯖ ꯈꯔ ꯂꯥꯟꯖꯤꯜꯂꯦ ꯍꯥꯏꯕꯅꯦ. ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯥꯟꯕ ꯃꯥꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯤ ꯑꯃꯅ ꯈꯨꯗꯣꯡꯊꯤꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯄ꯭ꯔꯀꯥꯁꯅ ꯑꯁ ꯑꯩꯈꯣꯏꯗꯤ ꯁ꯭ꯀꯨꯜ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯤ ꯃꯥꯜꯂꯦ ꯀꯥꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯨꯔꯦ. ꯂꯥꯁ ꯁ꯭ꯇꯦꯖꯅꯦ ꯍꯥꯏꯔꯣ? ꯑꯗꯨꯃꯛꯇꯤ ꯍꯥꯏꯔꯝꯗꯤꯌꯦ. ꯈꯔ ꯂꯥꯟꯁꯤꯜꯂꯦꯗꯤ ꯍꯥꯏꯔꯝꯃꯤ ꯃꯃꯥꯅ. ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯃꯥꯗꯤ ꯃꯦꯗꯤꯀꯦꯜ ꯇꯝꯅꯤꯅꯁꯨ ꯂꯩꯖꯕꯅꯦ. 10 ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯃꯅꯨꯡꯗ ꯗꯥꯏꯒꯅꯣꯁ ꯇꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ.
ꯑꯁ ꯂꯥꯁꯃꯛ ꯅꯠꯇ꯭ꯔꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯀꯦꯃꯣ ꯀꯥꯞꯄꯒ ꯂꯩꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯉꯥꯟꯕꯅ ꯀꯩꯁꯨ ꯇꯧꯗꯕ ꯑꯣꯏꯁꯅꯨ ꯑꯗꯣ ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯑꯣꯀꯦ ꯊꯝꯅꯔꯁꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅꯔꯒ ꯀꯣꯜ ꯊꯝꯅꯩ ꯑꯉꯥꯟꯕ ꯃꯥꯒꯤ ꯇꯦꯕꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯋꯥꯈꯜ ꯈꯜꯂꯤ ꯃꯥꯒ ꯑꯩꯒ ꯀꯩꯁꯨ ꯊꯣꯛꯅꯕ ꯅꯠꯇꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯃꯥꯒꯤ ꯋꯥꯕꯤꯕꯁꯨ ꯐꯥꯎꯔꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯃꯃꯤꯡꯒ ꯍꯪꯉꯨꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯃꯦꯁꯦꯖꯀ ꯊꯥꯖꯤꯜꯂꯤꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯃꯊꯟꯇ ꯍꯪꯖꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯤ ꯋꯥꯈꯜ ꯐꯩꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤ ꯑꯗꯨꯕꯨ ꯖꯣꯂꯤꯒꯤꯗꯃꯛ ꯋꯥꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ ꯃꯥꯒꯤ ꯐꯣꯟꯗ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯈꯔ ꯂꯩꯔꯝꯃꯤ ꯍꯦꯂꯦꯅꯥ ꯄꯥꯎꯅꯝ ꯇꯦꯛ ꯌꯨ ꯏꯟ ꯑ ꯄꯣꯁ ꯍꯥꯏꯅ ꯑꯗꯨꯒ ꯂꯥꯏꯛ ꯀꯃꯦꯟ ꯄꯤꯔꯛꯄꯒꯤꯒ ꯑꯉꯥꯟꯕꯅ ꯆꯪꯂꯒ ꯌꯦꯡꯉꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠꯇ ꯍꯦꯂꯦꯅꯥ ꯃꯣꯏ ꯑꯅꯤꯈꯛ ꯅꯝꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯍꯦꯂꯦꯅꯥꯅ ꯃꯉꯣꯟꯗ ꯇꯦꯛ ꯇꯧꯔꯒ ꯐꯦꯁꯕꯨꯛꯇ ꯄꯣꯁט ꯇꯧꯔꯝꯃꯤ ꯀꯦꯞꯁꯟꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ In the deep down of a wild ocean there is a pearl like you haina irami like kadi 12 minutes da 300 hele comment ga di loire perfect chemistry bu haibawo pina nusi jaraba kaise yadik bu haibawo angan ba kaimta tawdana bag chalaga phone nu famung da thamlaga thoki school dani angan ba khoi gi classroom ni class ama tawri sir amana kanna takli sarna boyen sigi matang si khangadro mathang topic hobo yaradra haina mahairoi singda hangi mahairoi sing aduna khangani haiba yaw bap tadri haiba yaw tawi mathangi class ta quick revise ama tawrage ko hairaga break ki matam oirakpadagi sara du thoki angan ba phamlambadagi hogalaklaga Helena thirukige kai lege wamda hage kai numinu henga side dahan khaiga manadabagi hairakpani mawong tabadi oiramaroi haina khonjel pikna hairai puna jase natan chakino haina anganbada amo hairai moi ahum mogi class tagi thoklakpaga Helena hoigi class tamna lai Helena hoigi class mapandagi Helena leibra haina anganba hoina yengi Helena ga Anisa ga moigi famfamdagi mapanda anganba khoi lepaga yenglakpadu ure anganba nongmata mogi class ta laktabani karigi ngasi laklibano haiba Helena wakhal tai ngasi di kai numino sida lai ni amase Helena tumina lei aduga mapanda moi ani thoglai Helena anganbagi manak oirapna lepi anganbusu khitang nakna changsili Vicky ga Debjan ga kari haidu chanu haini yengi anganba Helena da yengde mangda yengi Helena so anganba da yengde haife luktharaga masam ga haife semlaga lei anganba na hairai ngarang nangna photo ma engonda tek torokpodo mina lana ure akhoi ni di chumna friend ni dile tawkho nungaite Helena na khangyeng yang lai lana khaning bu khanja sano lana khan bu su singde dile taw bu su yade ai gi account da amuk thaka khradi aduga amuk tek tawkhiba mi su lokthokpa yade tek tawriba biduna su masana an tek tawjaba su yadabade haina breng hairamnaga Anisa da laklo hairamnaga mogi class prap changki anganba kaimta khumba nang hode yengduna lehawi Vicky ga Debjan ga so nakanda ingangang na yengduna lehawi anganba hogi classroom dani mogi famfam da famduna wari sanari anganba tumina makhut ani do desk thamlaga phammi Vicky na adu photo do nangonda tek toro kaidorage mina lana khanba khandaba nang kai da katage Debjan na asigi dama classroom daga chalaga hairuine phone da hairsu yabadubu rasi am wali kona Vicky na phagina denga Helena na yam nungai roi nangi dama magi hanagi nature phawa loina ole wakhalam da khantho angan mawa ma da ngangde domina fami Jolie ki wado Vicky ga Debjan ga da tamde tamnuraga phajana di khomlak loi khangi mana Jolie da khali se karino masana phawa gyan ta de drama tamphamdani competition gi chatowa nongmata ngaire full rehearsal tawri anganbagi mapabung achau su yengli play adu sanarakpa matamda anganba yamna thawai hakchang yauna sanai yengliba miyoi singduna chahi kaya gi mamangda Manipur gi ningtam landa laikidraba ningthemcha sangoi sana haibadu asumna mak tawramgani haina khanba phaunei
ꯌꯥꯎꯔꯤꯕ ꯑꯇꯩ ꯑꯥꯔꯇꯤꯁ ꯃꯌꯥꯝꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯐꯤꯕꯝ ꯁꯥꯕꯥꯟ ꯌꯥꯝꯅ ꯐꯖꯩ꯫ ꯇꯧꯊꯣꯔꯛꯄꯗꯁꯨ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯊꯣꯔꯛꯄ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯏ꯫ ꯔꯤꯍꯔꯁꯦꯜ ꯄ꯭ꯂꯦ ꯑꯗꯨ ꯂꯣꯏꯗꯨꯅ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯧꯔꯛꯑꯅꯤꯗ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯐꯥꯔꯁ ꯂꯧꯔꯛꯎꯀꯣ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯑꯉꯥꯟꯕ ꯍꯣꯏ ꯑꯥꯔꯇꯤꯁ ꯃꯌꯥꯝꯗꯣ ꯁ꯭ꯇꯦꯖꯇ ꯄꯨꯟꯅ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯗꯥꯏꯔꯦꯛꯇꯔ ꯕ꯭ꯔꯣꯖꯦꯟꯅ ꯃꯥꯡꯗ ꯂꯦꯞꯂꯒ ꯃꯌꯥꯝꯒꯤꯁꯨ ꯊꯧꯖꯥꯜ ꯄꯤꯕꯤꯌꯨ, ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯑꯥꯔꯇꯤꯁ ꯃꯌꯥꯝꯒ ꯄꯨꯟꯅ ꯈꯨꯔꯨꯝꯗꯨꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯊꯧꯖꯥꯜꯅꯤ꯫ ꯐꯨꯜ ꯔꯤꯍꯔꯁꯦꯜꯗꯨ ꯂꯣꯏꯗꯨꯅ ꯑꯥꯔꯇꯤꯁꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯍꯣꯜ ꯑꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯁ꯭ꯇꯦꯖꯀꯤ ꯃꯈꯥꯗ ꯗꯥꯏꯔꯦꯛꯇꯔ ꯕ꯭ꯔꯣꯖꯦꯟꯒ ꯑꯉꯥꯟꯕꯒꯤ ꯃꯄꯥꯕꯨꯡ ꯑꯆꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯆꯧꯅ, ꯍꯟꯗꯛꯇꯤ ꯄ꯭ꯂꯦ ꯃꯇꯝꯁꯨ ꯆꯞ ꯆꯥꯏ꯫ ꯍꯣꯏ ꯇꯥꯃꯣ, ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯋꯥꯈꯜ ꯐꯖꯅ ꯆꯨꯡꯁꯤꯟꯅꯔꯦ꯫ ꯃꯃꯥꯡꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯄ꯭ꯂꯦ ꯍꯧꯕꯗꯒꯤ ꯁꯦꯀꯦꯟꯗꯒꯤ ꯃꯤꯅꯠ ꯈꯖꯤꯛ ꯈꯖꯤꯛ ꯁꯦꯝꯕꯅꯦ꯫ ꯃꯔꯨꯑꯣꯏꯅ ꯁꯤꯟ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯊꯣꯛꯑꯝꯗꯥꯏꯁꯦ ꯀꯨꯏꯅ ꯃ꯭ꯌꯨꯖꯤꯛ ꯄꯤꯔꯒ ꯂꯩꯔꯝꯃꯦ ꯑꯔꯦꯝꯕꯗ꯫ ꯑꯗꯨꯒ ꯂꯥꯟꯒꯤ ꯁꯤꯟꯁꯤꯗ ꯃꯤꯅꯠ ꯌꯥꯝꯅ ꯂꯧꯁꯤꯜꯂꯝꯕꯁꯤꯒ ꯈꯔ ꯀꯛꯊꯕꯅꯦ꯫ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯌꯥꯝꯅ ꯚꯥꯏꯕ꯭ꯔꯦꯟ ꯑꯣꯏ꯫ ꯕꯣꯔꯥ ꯆꯥꯎꯕ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄ ꯁꯥꯕꯁꯤ ꯐꯥꯎꯕ ꯑꯍꯜ ꯑꯣꯏꯔꯁꯨ ꯃꯁꯥ ꯃꯎ ꯈꯔ ꯐꯕ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯊꯤꯔꯤꯅꯤ꯫ ꯍꯟꯗꯛꯀꯤꯁꯤꯗꯤ ꯇꯥ ꯆꯥꯎ, ꯄꯥꯕꯨꯡꯅ ꯁꯣꯏꯗꯅ ꯄꯦꯟꯕꯤꯒꯅꯤ ꯍꯥꯏꯅ ꯃꯣꯏ ꯑꯅꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁ꯭ꯇꯦꯖ ꯃꯅꯥꯛꯇ ꯑꯉꯥꯟꯕ ꯍꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯗꯥꯏꯔꯦꯛꯇꯔ ꯕ꯭ꯔꯣꯖꯦꯟꯅ ꯄꯥꯕꯨꯡ ꯍꯥꯏꯔꯤꯕꯗꯨ ꯑꯆꯧꯒꯤꯅ ꯃꯄꯥ, ꯑꯉꯥꯟꯕꯒꯤꯅ ꯃꯙꯧ ꯁꯪꯒꯣꯏ ꯁꯅꯥꯒꯤ ꯔꯥꯏꯇꯔ ꯑꯗꯨꯕꯨꯅꯤ꯫ ꯑꯉꯥꯟꯕꯒꯤ ꯌꯨꯝꯗꯅꯤ ꯃꯆꯦ ꯚꯤꯛꯇꯣꯔꯤꯌꯥꯒ ꯃꯃꯥꯒꯅ ꯑꯉꯥꯟꯕꯒꯤ ꯆꯠꯅꯕ ꯄꯣꯠꯆꯩ ꯌꯦꯡꯁꯤꯟꯕꯤꯔꯤ꯫ ꯃꯅꯥꯂꯤꯗꯨꯕꯨ ꯀꯥꯂꯦꯟꯗꯁꯨ ꯑꯗꯨꯝ ꯏꯪꯕ꯭ꯔꯣ? ꯐꯨꯔꯤꯠ ꯑꯊꯥꯕ ꯍꯥꯞꯀꯗ꯭ꯔꯣ? ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯔꯣꯏꯌꯦ ꯏꯃꯥ꯫ ꯃꯅꯥꯂꯤꯗꯤꯅꯦ ꯀꯥꯂꯦꯟꯗꯕꯨꯗꯤ ꯌꯥꯝ ꯏꯪꯗꯦ, ꯎꯟ తాꯕ ꯍꯟꯊꯩ, ꯅꯨꯡꯁꯥꯒ ꯑꯗꯨꯝ ꯁꯥꯏ ꯍꯥꯏꯕꯅꯦ꯫ ꯑꯗꯣ ꯑꯗꯨꯝ ꯎꯟ ꯇꯥꯗꯅ ꯂꯩꯕ, ꯎꯟꯅ ꯀꯨꯞꯇꯨꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯅꯤꯡꯊꯝꯊꯥꯗꯅ ꯍꯦꯟꯅ ꯇꯥꯕ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯅꯤ꯫ ꯑꯩꯗꯤ ꯆꯠꯅꯤꯡꯉꯤꯅꯤꯅꯦ꯫ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯨꯡ ꯄꯨꯟꯅ ꯐꯦꯃꯤꯂꯤ ꯇ꯭ꯔꯤꯞ ꯆꯠꯂꯔꯣꯏꯔꯦ ꯆꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯦꯒ ꯄꯨꯟꯅ ꯅꯣꯛꯏ꯫ ꯎꯟ ꯃꯔꯛꯇꯒꯅꯦ ꯆꯠꯄꯗ ꯌꯦꯡꯉꯒ ꯆꯠꯂꯨꯀꯣ, ꯄꯨꯊꯗꯅ ꯅꯥꯟꯊꯗꯅ ꯇꯧꯅꯤ꯫ ꯏꯃꯥꯁꯤꯃ ꯌꯥꯔꯦꯕ꯫ ꯐꯨꯔꯤꯠ ꯑꯊꯥꯕꯁꯤꯡꯁꯦ ꯄꯨꯗꯣꯏꯔꯗꯤ ꯍꯌꯦꯡ ꯈꯔ ꯁꯨꯗ ꯌꯥꯔꯔꯣꯏ꯫ ꯐ꯭ꯂꯥꯏꯠꯇꯣ ꯍꯪꯆꯤꯠꯀꯤ ꯄꯨꯡ ꯀꯌꯥꯅꯦ ꯍꯥꯏꯕꯅꯣ? ꯄꯨꯡ 11ꯒꯤꯅꯤ ꯆꯦ꯫ ꯄꯨꯡ 8ꯗꯒꯤ ꯍꯣꯜꯗ ꯃꯌꯥꯝ ꯄꯨꯜꯂꯅꯤ꯫ ꯌꯥꯝ ꯅꯪꯅꯤꯗ ꯑꯗꯨꯗꯤ꯫ ꯁꯦꯂꯦꯛꯁꯟ ꯌꯥꯎꯔꯒ ꯈꯜꯂꯗꯤ ꯑꯗꯨꯝ ꯀꯝꯄꯤꯇꯤꯁꯟꯒꯤ ꯁꯥꯟꯅꯔꯗꯧꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ꯫ ꯁꯦꯂꯦꯛꯁꯟ ꯑꯗꯣ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯅꯤ, ꯑꯗꯨꯒ ꯀꯝꯄꯤꯇꯤꯁꯟꯒꯤ ꯁꯥꯟꯅꯔꯗꯣꯏꯅꯤ꯫ ꯐꯖꯅ ꯁꯥꯟꯅꯧꯀꯣ꯫ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯑꯣꯐ ꯗ꯭ꯔꯃꯥꯒꯤ ꯀꯝꯄꯤꯇꯤꯁꯟꯒ ꯌꯥꯎꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤ꯫ ꯗ꯭ꯔꯃꯥꯒꯤ ꯁꯦꯂꯦꯛꯁꯟꯒꯤ ꯆꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯉꯥꯟꯕ ꯂꯣꯏꯁꯤꯜꯂꯒ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯂꯒꯦꯖꯁꯤꯡꯗꯨ ꯊꯝꯂꯒ ꯃꯗꯧꯒꯤ ꯐꯣꯇꯣ ꯊꯦꯠꯂꯤꯕ ꯑꯗꯨꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯃꯤ꯫ ꯑꯆꯧꯗꯨ ꯃꯆꯥ ꯑꯉꯥꯟꯕꯅ ꯃꯗꯧꯒꯤ ꯐꯣꯇꯣꯗ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯕꯗꯨ ꯎꯕꯗ ꯑꯃꯗꯤ ꯃꯥꯅ ꯐꯥꯎꯕ ꯉꯝꯗꯕ ꯑꯃ ꯃꯆꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯧꯔꯦ, ꯃꯁꯨꯅ ꯃꯗꯧꯒꯤ ꯊꯧꯒꯜ ꯇꯧꯒꯗꯧꯔꯦ ꯈꯟꯕꯗ ꯃꯕꯨꯛꯅꯤꯡ ꯈꯤꯇꯪ ꯅꯨꯡꯁꯤꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯇꯊꯣꯛꯂꯒ ꯂꯥꯛꯑꯣ ꯍꯣꯜꯗ ꯃꯌꯥꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤ꯫ ꯍꯣꯜꯗ ꯑꯉꯥꯟꯕ ꯍꯣꯏ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃꯗꯤ ꯕ꯭ꯔꯣꯖꯦꯟ ꯍꯣꯏ ꯄꯨꯜꯂꯞ ꯄꯨꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯃꯅꯥꯂꯤ ꯆꯠꯅꯕ ꯕꯁ ꯑꯃꯗ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯆꯠꯈꯤ꯫ ꯑꯉꯥꯟꯕ ꯈꯣꯏꯒꯤ ꯗ꯭ꯔꯃꯥ ꯇꯤꯝ ꯅꯨꯡꯊꯤꯜꯗ ꯕꯨꯟꯇꯔ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯉꯤ꯫ ꯃꯅꯥꯂꯤꯒꯤ ꯃꯣꯏꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗꯒꯤ 50 ꯀꯤꯂꯣꯃꯤꯇꯔꯃꯨꯛꯅꯤ꯫ ꯑꯉꯥꯟꯕ ꯈꯣꯏ ꯀꯦꯕ ꯈꯔꯗ ꯃꯅꯥꯂꯤ ꯇꯝꯅ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯃꯣꯏ ꯃꯌꯥꯝ ꯀꯦꯕꯇꯒꯤ ꯚꯤꯗꯤꯑꯣꯒ ꯅꯝꯅꯗꯨꯅ ꯌꯦꯡꯅꯩ꯫ ꯕꯨꯟꯇꯔ ꯃꯅꯥꯂꯤ ꯍꯤꯜ ꯁ꯭ꯇꯦꯁꯟꯁꯨ ꯑꯣꯏꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯄꯨꯡ ꯑꯃꯒꯤ ꯇꯨꯡꯗ ꯑꯉꯥꯟꯕ ꯈꯣꯏ ꯃꯣꯏꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯒꯗꯧꯔꯤꯕ ꯃꯐꯝ NSDꯒꯤ ꯁꯦꯟꯇꯔ ꯑꯗꯨ ꯌꯧꯔꯦ꯫ ꯁ꯭ꯇꯥꯐꯁꯤꯡꯗꯨ ꯑꯉꯥꯟꯕ ꯈꯣꯏꯕꯨ ꯒꯦꯠꯇ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯃꯣꯏꯒꯤ ꯂꯒꯦꯖꯁꯤꯡꯗꯨ ꯄꯥꯏꯕꯤꯗꯨꯅ ꯒꯦꯁ ꯍꯥꯎꯁꯇ ꯃꯣꯏꯒꯤ ꯔꯨꯝ ꯐꯥꯎꯕ ꯄꯨꯁꯤꯟꯕꯤꯗꯨꯅ ꯃꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥꯁꯤꯡꯗꯨ ꯇꯥꯛꯂꯝꯂꯒ ꯄꯨꯡ 2ꯃꯨꯛ ꯂꯩꯔꯒ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄ꯭ꯂꯦ ꯁꯦꯗꯨꯜ ꯌꯦꯡꯅꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯂꯒ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯉꯥꯟꯕ ꯈꯣꯏꯒꯤ ꯇꯤꯝꯒꯤ ꯀꯥ 3ꯅꯤ꯫ ꯑꯉꯥꯟꯕ ꯍꯣꯏ ꯃꯣꯏꯒꯤ ꯀꯥꯁꯤꯡꯗꯨꯗ ꯁꯦꯇꯜ ꯇꯧꯅꯔꯒ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯅꯔꯒ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯃꯣꯏ ꯄꯨꯂꯞ ꯗꯥꯏꯔꯦꯛꯇꯔ ꯕ꯭ꯔꯣꯖꯦꯟ ꯌꯥꯎꯅ ꯀꯨꯝꯊꯔꯛꯏ꯫ ꯀꯟꯐꯔꯦꯟꯁ ꯍꯣꯜ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯗ ꯄ꯭ꯂꯦ ꯁꯦꯗꯨꯜꯁꯤꯡ ꯊꯦꯠꯂꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯁ꯭ꯇꯦꯠ 12ꯗꯒꯤ ꯗ꯭ꯔꯃꯥ 12ꯅꯤ꯫ ꯀꯝꯄꯤꯇꯤꯁꯟꯒꯤ ꯈꯟꯒꯠꯇꯧꯕꯁꯤꯅ ꯗ꯭ꯔꯃꯥ 9 ꯈꯛꯇꯅꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ
folk play amaga physical theatrical play amagani. Anganba khoigi sangoisana hayeng ihan hanba numit ki serial number 2 da leire. Director Brazenna sine phareda lao lao manung da changase haiduna moi pulap hall manung da changlaklaga conference table achauba aduda pareng ne ikoi koi na fami athai state singi artist sing supam lai aduga tongan ba state sing dugi tongan ba artist singi representative amana masa gi state amada sanagadariba play genre mawong adu introduce tawnaraga NST Manali Center adugi director na pangthokadoriba theater competition adugi maramda wa ngangi ngaihak leiraga mayamdu hall dagi thoknarai anganba khoiso moigi room lomda lai nupa amana media mi he folk play na masing su yam male nupi amana ngasai Uttar Pradesh ki play ama moina hairakpudo mamangda tharta kibani director Brazenna aikoi third ki manungda ti chandaba yadabani ko hairaga moigi karum da chatki anganbagi mayumdani mamang kada moi pula fami achau su thabak halakpada ngaibagi famthaduna pothai aduga paisa khara lauthoklaga mamala da bi se si thamjilo kaya yenarage lising kuntra mangani kaigino asuk yam trisidia angang singi kai thokraga akhoi taret amu yenaredana sidi migi singthokibada khara khaktalim horani Parisima aigi tuition gi khara siga yanaba silase haina mamagi pukning phathai angan badi moi gi leibam yore haibra kamai tawri haige oi babong ngasai nungthil Manali yokre moi gi leibam da leire haira ame moi gi play di karam kanda tare haige hayengi serial number 2 da tare na hojing message tharame ngan na tabuduna bu phare first ka tara adi othokna phakrani da Victoria no fet tawraga tajarakani Manali dani angan bu khogi kada mayamdu kharana dialogue auraina bayaw kharana acting auraina bayaw tawri angan bedi balcony da magi mamhanga phone wari kan sanari saratna ngarang do ngahak laki khanmani somda mi mayam amamuk laksandana thadokpa yadraba noigidi karam ganda tare hayengi ahanba group ki serial number 2 da tare mamhan phare nganna tabuduna bu phare fajana ingna sanuko sanaba thoomdai dane idobune pukningda chetna ningjaga dabani hoi mamhan dinner ga disara bro chare mamhan kari dawi moi ki dia palau khata sidu aduga aktoraga sarat noklaga maming singse thuna khangamida mama hoi ga di pau phongna bro phongnagre phare tumuro hayeng phajana sanuko hoi mamhan asi hairaga phone thamnei anganba balcony dagi mafam adugi numidangi phajaba du sumyengi phone da video ama amuk nami video namningai aduda Helena gi message lai anganba na message tu yengi tumabra tumji kedaramino dinner jaraba mayam usum lairi jare mafam do yam phajabra Manali se yam phajai hai unna dum taraga phajai Himalayan region oibagi undi dum tajabane ado video namlaga khara tharo yengninge hoi tharake noigi drama di kam kanda sana doino hayeng sana doine hayeng na loiraba loidri hayeng gisina selection ne aduga competition gi sana doine phajana sanuka all the best thank you ada kaka director la oi nangsu tumuka hoi good night angan bana mana hojik number video ka ngasai lambi da namlakpa kharaga Helena da thai tanja aduda nupa ama yasko lakpa saba aduna balcony da thuna thoraklaga nupa aduna angan ba amto laune nangna engonda ningai tobugi matangdo amuk tawraise haina fingna hairae angan ba suka da changki no ngale angan ba khoi moigi play adu utnaba
ꯁꯦꯝ ꯁꯥꯔꯤ꯫ ꯒ꯭ꯔꯤꯟ ꯔꯨꯝꯗ ꯑꯥꯔꯇꯤꯁꯁꯤꯡ ꯑꯗꯨ ꯗ꯭ꯔꯦꯁ ꯑꯞ ꯑꯃꯗꯤ ꯃꯦꯀꯞ ꯇꯧꯅꯔꯤ꯫ ꯑꯉꯥꯟꯕ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯃꯦꯀꯞ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯃꯗꯧꯕꯨ ꯃꯕꯨꯛꯅꯤꯡꯗ ꯆꯦꯠꯅ ꯊꯧꯅꯤꯖꯔꯤ꯫ ꯂꯣꯏꯔꯒ ꯗꯥꯏꯔꯦꯛꯇꯔ ꯕ꯭ꯔꯣꯖꯦꯟꯅ ꯗꯨꯞ ꯀꯦꯟꯗꯜ ꯀꯠꯇꯨꯅ ꯑꯥꯔꯇꯤꯁꯁꯤꯡꯒ ꯄꯨꯟꯅ ꯃꯣꯏꯅ ꯎꯠꯀꯗꯧꯔꯤꯕ ꯄ꯭ꯂꯦ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯄꯨꯗ ꯊꯧꯅꯤꯖꯩ꯫ ꯂꯣꯏꯔꯗꯨꯅ ꯁ꯭ꯇꯦꯖꯇ ꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯦꯅꯥꯎꯟꯁꯔꯅ ꯃꯣꯏꯒꯤ ꯄ꯭ꯂꯦ ꯃꯃꯤꯡ ꯂꯥꯎꯊꯣꯔꯛꯂꯒ ꯄ꯭ꯂꯦ ꯑꯗꯨꯒꯤ ꯁꯤꯅꯣꯞꯁꯤꯁ ꯄꯤꯔꯤ꯫ ꯂꯣꯏꯔꯗꯨꯅ ꯄ꯭ꯂꯦ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯜ ꯑꯣꯏꯅ ꯁ꯭ꯇꯦꯖ ꯂꯥꯏꯠꯁꯤꯡ ꯁꯤꯟꯗꯣꯛꯂꯒ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯄꯤꯔꯛꯏ꯫ ꯄ꯭ꯂꯦ ꯍꯧꯔꯦ꯫ ꯑꯍꯥꯟꯕ ꯁꯤꯟꯒꯤ ꯁꯪꯒꯣꯏ ꯁꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒ ꯊꯥꯡ ꯇꯥ ꯑꯧꯔꯥꯏꯕ ꯑꯃꯗꯤ ꯌꯥꯏꯁ꯭ꯀꯨꯜ ꯃꯆꯥꯁꯤꯡꯒ ꯃꯨꯛꯅꯥ ꯁꯥꯟꯅꯕꯒꯤ ꯁꯤꯟ ꯑꯗꯨ ꯚꯥꯕꯣꯛꯁꯤꯡ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ꯫ ꯚꯥꯕꯣꯛꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯊꯤꯌꯦꯇꯔꯒꯤ ꯂꯝꯗ ꯈꯪ ꯍꯩꯔꯕ ꯀꯌꯥꯁꯨ ꯄꯦꯅꯦꯂꯤꯁ ꯑꯣꯏꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯁꯤꯟ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯃꯁꯥꯟꯅ ꯈꯔ ꯑꯃꯗꯤ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥꯁꯤꯡꯒꯤ ꯊꯥꯏꯅꯒꯤ ꯂꯩꯔꯝꯕ ꯊꯧꯒꯜꯂꯣꯟꯁꯤꯡ ꯑꯃꯗꯤ ꯃꯇꯤꯛ ꯃꯒꯨꯟꯁꯤꯡ ꯑꯗꯨ ꯎꯠꯂꯤ꯫ ꯄ꯭ꯂꯦ ꯑꯁꯤꯗ ꯉꯥꯡꯂꯤꯕ ꯗꯥꯏꯂꯣꯒꯁꯤꯡ ꯑꯗꯨ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯇꯧꯗꯨꯅ ꯁ꯭ꯇꯦꯖ ꯑꯗꯨꯒꯤ ꯃꯊꯛꯇ ꯁ꯭ꯀ꯭ꯔꯤꯟ ꯃꯆꯥ ꯑꯃꯗ ꯀꯥꯞꯊꯣꯛꯏ꯫ ꯑꯅꯤꯁꯨꯕ ꯁꯤꯟꯗ ꯁꯪꯒꯣꯏ ꯁꯅꯥ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯅꯤꯡꯖꯕ ꯁꯛ ꯃꯆꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯂꯩꯀꯣꯜ ꯑꯃꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟ ꯑꯗꯨ ꯗꯥꯏꯔꯦꯛꯇꯔ ꯕ꯭ꯔꯣꯖꯦꯟꯅ ꯁ꯭ꯇꯦꯖ ꯃꯅꯨꯡꯗꯒꯤ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯁꯤꯟ ꯃꯊꯪ ꯃꯊꯪ ꯂꯥꯟꯈꯤꯗꯨꯅ ꯁꯪꯒꯣꯏ ꯁꯅꯥꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯕꯣꯔꯥ ꯆꯥꯎꯕ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯂꯥꯟ ꯆꯠꯄꯗ ꯃꯇꯨꯡ ꯏꯟꯅꯒꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ꯫ ꯁꯪꯒꯣꯏ ꯁꯅꯥꯕꯨ ꯃꯄꯥꯒ ꯃꯃꯥꯒ ꯆꯪꯗꯅ ꯊꯦꯝꯕ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯃꯄꯥꯕꯨ ꯇꯥꯟꯅꯔꯛꯂꯒ ꯅꯤꯡꯊꯧꯗ ꯑꯣꯏꯅ ꯂꯥꯟ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯅꯤꯡꯊꯧꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯟ ꯆꯠꯄꯒꯤ ꯑꯌꯥꯕ ꯄꯤꯕꯒꯤ ꯁꯤꯟ ꯑꯗꯨ ꯌꯦꯡꯂꯤꯕ ꯚꯥꯕꯣꯛꯁꯤꯡ ꯑꯃꯗꯤ ꯄꯦꯅꯦꯂꯤꯁꯁꯤꯡ ꯑꯗꯨꯅ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯕ ꯑꯃꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯇꯤꯡ ꯂꯩꯕ ꯑꯦꯛꯇꯤꯡꯁꯤꯡ ꯑꯗꯨꯗ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯁꯨ ꯄꯤ꯫ ꯈꯨꯕꯥꯛꯁꯨ ꯈꯨꯅꯔꯛꯏ꯫ ꯑꯔꯣꯏꯕꯒꯤ ꯂꯥꯟꯒꯤ ꯁꯤꯟ ꯑꯗꯨꯗꯗꯤ ꯚꯥꯕꯣꯛꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯅꯩ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯒ ꯆꯦꯟꯈꯤꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯃꯤ ꯑꯃ ꯁꯪꯒꯣꯏ ꯁꯅꯥꯅ ꯇꯥꯟꯅꯔꯒ ꯍꯥꯠꯂꯒ ꯂꯨꯔꯦꯜ ꯀꯛꯂꯒ ꯃꯥꯁꯨ ꯅꯣꯡꯃꯩꯅ ꯑꯃꯨꯛ ꯄꯥꯟꯗꯨꯅ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯄꯥꯒ ꯄꯨꯟꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯊꯋꯥꯏ ꯊꯥꯏ꯫ ꯁꯪꯒꯣꯏ ꯁꯅꯥꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯄꯥꯈꯪ ꯃꯆꯥ ꯃꯩ ꯏꯁꯤꯡ ꯆꯪꯗꯕ ꯃꯇꯝꯗ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯀꯟ ꯊꯧꯔꯕ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒ ꯂꯥꯟ ꯁꯣꯛꯅꯕ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯈꯨꯕꯝ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯒꯤ ꯀꯩꯊꯦꯜꯗ ꯂꯩꯔꯤ꯫ ꯗ꯭ꯔꯃꯥ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ, ꯃꯁꯥ ꯃꯎ ꯐꯕ, ꯅꯤꯡꯊꯤꯖꯔꯕ ꯊꯧꯒꯜꯂꯣꯟꯁꯤꯡ ꯑꯃꯗꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕꯁꯤꯡ ꯑꯗꯨ ꯎꯠꯂꯤ꯫ ꯃꯁꯤ ꯁꯥꯟꯅꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯚꯥꯕꯣꯛꯁꯤꯡ ꯑꯃꯗꯤ ꯄꯦꯅꯦꯂꯤꯁꯁꯤꯡꯗ ꯎꯠꯄ ꯉꯝꯂꯦ꯫ ꯄ꯭ꯂꯦ ꯑꯗꯨ ꯂꯣꯏꯔꯦ꯫ ꯚꯥꯕꯣꯛꯁꯤꯡꯒꯤ ꯈꯨꯕꯥꯛ ꯃꯈꯣꯜꯅ ꯑꯣꯗꯤꯇꯣꯔꯤꯌꯝ ꯑꯗꯨ ꯅꯤꯜꯂꯤ꯫ ꯑꯉꯥꯟꯕ ꯈꯣꯏ ꯒ꯭ꯔꯤꯟ ꯔꯨꯝꯗꯒꯤ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯕ꯭ꯔꯣꯖꯦꯟ ꯆꯪꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯗꯥꯏꯔꯦꯛꯇꯔꯗ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯃꯦꯟꯁ ꯌꯥꯝ ꯐꯖꯔꯦ꯫ ꯃꯌꯥꯝꯅ ꯌꯥꯝ ꯊꯥꯒꯠꯅꯍꯧꯔꯦ꯫ ꯄꯦꯅꯦꯂꯤꯁꯁꯤꯡꯅꯁꯨ ꯐꯣꯛ ꯄ꯭ꯂꯦꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯇꯥꯡꯉꯤ ꯍꯥꯏꯅ ꯐꯖꯅ ꯄ꯭ꯔꯦꯁ ꯇꯧꯔꯛꯏ꯫ ꯑꯩꯈꯣꯏ ꯁꯦꯂꯦꯛꯁꯟ ꯐꯪꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯉꯤ꯫ ꯉꯁꯤꯒꯤꯁꯤꯗꯒꯤ ꯀꯝꯄꯤꯇꯤꯁꯟꯗꯨꯅ ꯍꯦꯟꯅ ꯐꯖꯅ ꯁꯥꯟꯅꯁꯤꯀꯣ ꯍꯥꯏꯔꯒ ꯑꯉꯥꯟꯕꯗ ꯑꯃꯨꯛ, ꯑꯉꯥꯟꯕ, ꯅꯪꯒꯤ ꯑꯍꯥꯟꯕ ꯑꯣꯏꯔꯕꯁꯨ ꯄꯔꯐꯣꯃꯦꯟꯁ ꯌꯥꯝ ꯐꯖꯩ꯫ ꯃꯊꯪꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯍꯟꯁꯤꯀꯣ ꯍꯥꯏꯔꯒ ꯊꯝꯁ ꯑꯞ ꯇꯧꯔꯛꯏ꯫ ꯑꯇꯩ ꯃꯌꯥꯝꯅꯁꯨ ꯑꯉꯥꯟꯕꯗ ꯈꯨꯕꯥꯛ ꯈꯨꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗ ꯄ꯭ꯂꯦ 6 ꯎꯠꯀꯅꯤ ꯅꯨꯃꯤꯠ 4ꯅꯤꯗ꯫ ꯅꯣꯡꯃꯒꯤ ꯔꯤꯖꯜ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯟꯕ ꯈꯣꯏꯒꯤ ꯉꯁꯤꯒꯤ ꯔꯤꯖꯜ ꯑꯗꯨ ꯍꯥꯏꯗꯣꯛꯂꯦ꯫ ꯁꯪꯒꯣꯏ ꯁꯅꯥ ꯌꯥꯎꯔꯦ꯫ ꯐꯣꯛ ꯄ꯭ꯂꯦ 6 ꯈꯟꯕꯗ ꯑꯅꯤꯁꯨꯕꯗ ꯌꯥꯎꯔꯦ꯫ ꯀꯝꯄꯤꯇꯤꯁꯟꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 4ꯗ ꯇꯥꯔꯦ꯫ ꯑꯉꯥꯟꯕ ꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅꯩ꯫ ꯑꯣꯗꯤꯇꯣꯔꯤꯌꯝ ꯔꯨꯝꯗ ꯄꯨꯂꯞ ꯊꯣꯛꯂꯛꯇꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯅꯔꯒ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯅꯗꯨꯅ ꯗꯥꯏꯔꯦꯛꯇꯔ ꯕ꯭ꯔꯣꯖꯦꯟ ꯌꯥꯎꯅ ꯃꯣꯏ ꯄꯨꯂꯞ ꯃꯅꯥꯂꯤꯒꯤ ꯐꯖꯕ ꯀꯌꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯀꯣꯏꯕ ꯆꯠꯂꯤ꯫ ꯐꯣꯇꯣꯕꯨ ꯅꯝꯕꯋꯣ, ꯚꯤꯗꯤꯑꯣꯕꯨ ꯅꯝꯕꯋꯣ, ꯎꯟꯕꯨ ꯁꯥꯟꯅꯕꯋꯣ ꯑꯦꯟꯖꯣꯏ ꯇꯧꯅꯔꯤ꯫ ꯀꯦꯕꯜ ꯀꯥꯔ ꯇꯣꯡꯁꯤ ꯍꯥꯏꯅꯗꯨꯅ ꯑꯃꯨꯛ ꯇꯣꯡꯉꯤ꯫ ꯀꯥꯔꯗꯒꯤ ꯑꯉꯥꯟꯕ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯃꯆꯦꯗ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ "ꯆꯦ, ꯑꯩꯈꯣꯏ ꯈꯜꯂꯦ ꯑꯗꯨꯒꯤ ꯀꯣꯏꯕ ꯆꯠꯂꯤ" ꯍꯥꯏꯅ ꯃꯦꯁꯦꯖ ꯑꯃꯁꯨ ꯏꯔꯒ ꯊꯥꯏ꯫
Anganba khoi halaktuna dining hall aduda moi pulap dinner chananaba phamthai. Atai stage singi artist singsu dinner chanari. Chaba loisilakpa aduda panelist oiba senior artist ama changsilaktuna hanglai. Is this the group of Sangoshana? Director Brojana hogalaga. Yes. Panelist aduna momondok. The play is very sensational and very powerful. Director Brojana to momondok laga. We are just doing our best to get in the competition. Panelist aduna. Of all the folk play, we show something unique in your play. Give it up. I hope you get within the 3 spot. Hairaga angan bhuki artist sing da amuk on silaga. All the best. Haina thumbs up torum laga chatki. Angan bakhoina. Thank you. Angan bakhoi moi ki kada changna rai. Mayam do wakhal yamna nungai nei. Phamung da chongkhat ba yaw, isai ta ba yaw, laptop da film yeng ba yaw. Angan bu su phone hek fikau da gi lakthok paga mache ki call lai. Che. Alabo. Ale. Dinner charuraga kada changak da ngai ri. Selection su tau thare koi bu su phasana cha tharure. Pabung pai halake ko. Hairaga mapabung achau da pirai. Phare. Selection tawrabanina competition ki amuk wakhal tana lairo ko. Any doubt lebada kaka Brojen da hangu ko. 3 spot adi yaudaba yade ko. Hoi pabung. Mama amuk pairai. Competition da su phasana sanau koi bunga. Noi maman da su haige. Nanga su pau phongno. Hoi ma ai call doge. Aduga ne noigi mathaktagi car tonglaga video number do tani koi bungo. Car haibanati ima car haibani me yare sipiro. Haina Victoria na noklaga phone do mama dagi lauraga. Phare nang su patharo ko aduga competition gi mind fresh ta lairo ko thame ko. Hairaga phone thamnei angan ba haife no I. Helena gi message lai. Kamai tawrage play nungai bra. Nungai selection phange. Yam thuye ngasi dum result haidoi ra. Congratulations. Ada competition di kam kan da tarage. Numit mari ni lairaga tawrani. Akoina ahanba numit ta sanani. Oh, competition dana hena phasana sanau ko. Hoi. TV daga thara di phadabne. Ado nangse lairik ta so dum hai 80% hele. Thang ta su hai. Mayam na khangne. Drama da so mo. Nangi personality sa yam tangi. Pang thadagat pire. Ado budi friend hai city adum thagat kadabane. Asam dadi friend hai na amuk tawrak padu da I kare. Tumma sena kongnare. Ai changagi ko nang su tumo ko. Good night. Hoi, good night. Helena gi yum dani. Helena magi ka gi balcony da leplaga angan bida message good night hana tharaga atia da thokliba thawan michak sing adu yengi. Malang su liri situna nuja gi maithong da tariba samlang sing adu joina paihali. Helena na wakhal da khali. Ai khaluri. Lam heluri. Class 7 karak padagi phone ga paidana ima baba na phana yamna haibaso ai lam henki. Nupa kaya ka message thana duna wari sana duna sukhang khangna da ba phau. As ai nupi ni haiba phau kau thoi. Chahi so asuk nauri ba aina. Koi baga chatminaba. Adubo mana wakhal tahan bane. Magumba nupa amukta thengnaraktre. Thengnagani haibasu thasade. Masakta matauda matikta magunda asuk laiba. Laipokla khangde nangse. Aina mongonda phawriba nungsibase amukta su phawkhidre. Adubo manadi friend oina khale. Tasengna mana khalari khallaba chala. Magi khanjaba ma laibagira. Adubo aidi mabu khangano haiba ngamoi. Sor amuk sangno honto I. Punsi si sungai. Asamno oirakani haiba nongmata khalude. Langdana lairambani. Aina mabu tasengna magnusiba oirabadi maso aibu nusibirakpa oisano. Asi haiduna balcony gi railing aduda makhut ani paiduna nungdangi senglaba atiyada thokliba kufet kafet ngaliba thawan michak singduda yenglaga wakhalda haijai. Biki ga Debchan ga is garden gi lambida faurakpada garden dagi Prakash ga Lily ga thoklakpada ui. Prakash ne Lily ga de tawri malene.
ꯍꯥꯏꯔꯒ ꯕꯤꯀꯤ ꯃꯣꯏ ꯑꯅꯤ ꯅꯣꯛꯏ꯫ ꯄ꯭ꯔꯀꯥꯁꯁꯨ ꯁꯠ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯇꯧꯔꯝꯕꯗꯒꯤ ꯕꯤꯀꯤꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯍꯥꯏꯔꯒ ꯈꯨꯠ ꯊꯥꯡꯒꯠꯂꯛꯏ꯫ ꯕꯤꯀꯤꯒ ꯗꯦꯕꯆꯥꯟꯒꯗꯣ ꯄ꯭ꯔꯀꯥꯁꯀ ꯂꯤꯂꯤꯒꯒꯤ ꯅꯥꯛꯇ ꯒꯥꯔꯤ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯃꯤ꯫ ꯗꯦꯕꯆꯥꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯩ, ꯕꯤꯀꯤꯗꯤ ꯑꯗꯨꯝ ꯇꯣꯡꯉꯤ꯫ ꯁꯟꯗꯦꯒꯥꯁꯦ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯗꯕꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯁꯨꯃꯥꯏꯅ ꯈꯔ ꯄꯨꯗ꯭ꯔꯗꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯌꯥꯝ ꯈꯪꯗ꯭ꯔꯦ꯫ ꯂꯤꯂꯤ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯕꯤꯀꯤꯒ ꯗꯦꯕꯆꯥꯟꯒ ꯅꯣꯛꯃꯤ ꯇꯧꯏ꯫ ꯅꯪꯗꯤ ꯌꯥꯝ ꯃꯦꯆꯔ ꯑꯣꯏꯕꯒ ꯃꯥꯜꯂꯦꯅꯦ ꯅꯁꯛꯇꯨꯁꯨ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯆꯠꯂꯒ ꯉꯥꯏꯍꯥꯛ ꯎꯅꯔꯨꯕ ꯂꯣꯏꯔꯦ꯫ ꯁꯨꯃꯥꯏꯅ ꯆꯠꯄꯒ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯋꯥꯈꯜꯁꯦ ꯍꯥꯏꯅ ꯄ꯭ꯔꯀꯥꯁꯇ ꯂꯛꯅꯩ꯫ ꯉꯁꯤꯗꯒꯤ ꯈꯪꯖꯜꯂꯣꯀꯣ ꯍꯥꯏꯅ ꯕꯤꯀꯤꯗ ꯍꯥꯏ꯫ ꯋꯥꯊꯤꯗꯣ ꯉꯥꯡꯒꯅꯨ, ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯗꯦꯕꯀꯤ ꯃꯅꯦ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ꯫ ꯗꯦꯕꯆꯥꯟꯅ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯍꯥꯏꯔꯒ ꯂꯤꯂꯤꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯂꯤꯂꯤ, ꯀꯩꯅꯣꯝꯇ ꯍꯪꯒꯦ꯫ ꯍꯪꯉꯣ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯅꯃꯥꯟꯅꯕꯤ ꯑꯃ ꯑꯉꯥꯟꯕꯅ ꯃꯃꯤꯡ ꯍꯪꯂꯛꯈꯤꯕꯗꯣ, ꯖꯣꯂꯤꯗꯣ, ꯑꯉꯥꯟꯕꯒ ꯅꯣꯡꯃ ꯆꯦꯠ ꯇꯧꯏ, ꯑꯗꯨꯁꯨ ꯁ꯭ꯀꯨꯜ ꯀꯥꯏꯗ ꯇꯝꯒꯦ ꯍꯪꯉꯨꯕꯗꯒꯤ ꯃꯦꯁꯦꯖ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯂꯤꯂꯤꯅ ꯄ꯭ꯔꯀꯥꯁꯇ ꯌꯦꯡꯂꯛꯏ꯫ ꯄ꯭ꯔꯀꯥꯁꯁꯨ ꯂꯤꯂꯤꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ ꯕꯤꯀꯤꯒ ꯗꯦꯕꯆꯥꯟꯒꯗ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯑꯗꯨꯏ ꯋꯥꯔꯤ ꯇꯥꯗ꯭ꯔꯤꯕꯣ? ꯑꯉꯥꯟꯕꯗꯤ ꯈꯪꯈ꯭ꯔꯕꯅꯦ꯫ ꯀꯩ ꯋꯥꯔꯤꯅꯣ? ꯑꯉꯥꯟꯕꯅꯗꯤ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯦ ꯈꯛ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯂꯤꯗꯣ ꯀꯦꯟꯁꯔ ꯅꯥꯕꯗꯒꯤ ꯗꯦꯜꯂꯤꯗ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯆꯠꯈꯤꯕꯅꯦ꯫ ꯁ꯭ꯀꯨꯜꯁꯨ ꯑꯝꯇ ꯃꯤꯡ ꯆꯟꯗꯕꯅꯦ꯫ ꯕꯤꯀꯤꯒ ꯗꯦꯕꯆꯥꯟꯒꯗꯣ ꯉꯛꯏ꯫ ꯑꯣ, ꯑꯁ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯤ ꯈꯪꯗꯦꯍꯦ꯫ ꯁ꯭ꯀꯨꯜ ꯍꯪꯂꯨꯕꯗꯒꯤ ꯃꯦꯁꯦꯖ ꯍꯜꯂꯛꯇꯕꯗꯨꯗ ꯀꯥꯏꯔꯒꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯑꯉꯥꯟꯕꯅꯁꯨ ꯀꯩꯝ ꯍꯥꯏꯔꯝꯗꯦ꯫ ꯀꯔꯝꯕ ꯀꯦꯟꯁꯔꯅꯣ? ꯑꯣꯚꯦꯔꯤꯌꯟ ꯀꯦꯟꯁꯔꯅꯦ꯫ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤ ꯃꯥꯒꯤꯗꯨꯁꯨ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨꯒꯗꯤ ꯑꯗꯨꯒꯨꯝꯕ ꯅꯥꯔꯝꯒꯅꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ꯫ ꯑꯉꯥꯟꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯊꯥꯖꯗꯤꯌꯦ꯫ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯐꯥꯎꯕ ꯃꯁꯥ ꯀꯩꯝꯇ ꯇꯧꯗꯕꯅꯦ꯫ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯝꯗꯥꯏꯗꯒꯤ ꯃꯀꯣꯛ ꯄꯪꯉꯥꯎꯗ ꯉꯥꯎꯋꯦꯅ ꯌꯦꯡꯉꯨꯕꯗꯗꯤ ꯑꯗꯨꯗꯒꯤ ꯈꯪꯂꯛꯄꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯁ꯭ꯇꯦꯖ ꯈꯔꯁꯨ ꯂꯥꯟꯁꯤꯜꯂꯦ ꯍꯥꯏꯌꯦ꯫ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤ, ꯊꯥꯖꯗꯕ ꯉꯥꯛꯇ꯫ ꯖꯣꯂꯤꯗꯤ ꯃꯦꯗꯤꯀꯦꯜ ꯇꯝꯕꯁꯨ ꯌꯥꯝ ꯄꯥꯝꯖꯕꯅꯦ꯫ ꯌꯥꯝ ꯀꯞꯈꯤꯕꯅꯦ ꯗꯦꯜꯂꯤ ꯆꯠꯂꯝꯗꯥꯏꯗ꯫ ꯑꯁ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ, ꯌꯥꯝ ꯊꯥꯖꯗꯦ꯫ ꯕꯤꯀꯤꯅ ꯑꯉꯥꯟꯕꯁꯦ ꯖꯣꯂꯤꯒꯤ ꯋꯥꯈꯜ ꯇꯧꯕ ꯃꯥꯜꯂꯦ, ꯍꯥꯏꯗꯣꯛꯇꯦ꯫ ꯃꯥꯅ ꯃꯃꯤꯡꯒ ꯍꯪꯉꯒ ꯊꯤꯔꯒ ꯆꯠꯀ ꯇꯧꯔꯤꯗꯣ꯫ ꯑꯁꯣꯝꯗꯅ ꯍꯦꯂꯦꯅꯥꯅ ꯃꯉꯣꯟꯗ ꯄꯨꯔꯥ ꯂꯨꯞꯈ꯭ꯔꯦ꯫ ꯊꯥꯗꯧ ꯃꯥꯟꯗ꯭ꯔꯦ, ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯄ꯭ꯔꯀꯥꯁꯅ ꯁꯣꯔ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯒ ꯑꯉꯥꯟꯕꯁꯤꯁꯨ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯗ ꯌꯥꯝ ꯋꯥꯕ ꯃꯤꯅꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯁꯤꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯝ ꯑꯝꯇ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤꯁꯤꯗ ꯋꯥꯔꯤ ꯇꯧꯔꯒ ꯂꯩꯔꯦ꯫ ꯑꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯈꯔ ꯆꯥꯎꯔꯨꯁꯦ, ꯄꯥꯛꯅꯁꯨ ꯊꯦꯡꯅꯗꯦ꯫ ꯄ꯭ꯔꯀꯥꯁꯅ ꯒꯥꯔꯗꯦꯟꯗ ꯑꯃꯨꯛ ꯆꯪꯁꯦ ꯍꯥꯏꯔꯣ? ꯗꯦꯕꯆꯥꯟꯅ ꯒꯥꯔꯗꯦꯟꯒ ꯆꯪꯅꯤꯡꯗꯦꯀꯣ, ꯑꯁꯤꯗ ꯈꯔ ꯆꯠꯂꯒ ꯀꯦꯐꯦ ꯂꯩꯕꯅꯦ꯫ ꯂꯤꯂꯤ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯃꯣꯏ ꯄꯨꯂꯞ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯅꯥꯂꯤꯗꯅꯤ ꯀꯝꯄꯤꯇꯤꯁꯟꯒꯤ ꯅꯨꯃꯤꯠ ꯌꯧꯗꯨꯅ ꯑꯉꯥꯟꯕ ꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯗꯨ ꯒ꯭ꯔꯤꯟ ꯔꯨꯝꯗ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯐꯨꯜ ꯐꯣꯀꯁꯇ ꯂꯩꯅꯔꯤ꯫ ꯑꯉꯥꯟꯕꯅ ꯃꯥꯒꯤ ꯑꯣꯖꯥ ꯅꯔꯥꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯤ꯫ ꯑꯣꯖꯥ, ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦ ꯍꯧꯗꯣꯔꯦ꯫ ꯐꯖꯅ ꯁꯥꯟꯅꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯣꯖꯥ, ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯜꯂꯤ꯫ ꯅꯇꯤꯡ ꯂꯩꯅ ꯁꯥꯟꯅꯕ ꯑꯣꯏꯌꯨ, ꯐꯥꯔꯁ ꯁꯣꯏꯗꯅ ꯇꯥꯅꯤꯗ꯫ ꯁ꯭ꯇꯦꯖꯇ ꯊꯣꯛꯇꯣꯔꯤꯕꯗꯣ ꯅꯪ ꯅꯠꯇꯦ, ꯁꯪꯒꯣꯏ ꯁꯅꯥꯅꯤ꯫ ꯁꯪꯒꯣꯏ ꯁꯅꯥꯗꯣ ꯅꯪꯅ ꯑꯣꯏꯔꯗꯕꯅꯤ ꯍꯥꯏꯅ ꯊꯧꯖꯥꯜ ꯂꯟ ꯀꯨꯕꯤꯔꯛꯏ꯫ ꯑꯉꯥꯟꯕ ꯃꯁꯥꯗ ꯃꯤ ꯂꯥꯏ ꯀꯤꯔꯛꯇꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯏ꯫ ꯁ꯭ꯇꯦꯖꯇꯅ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯇꯃꯥꯁꯥ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯕ ꯐꯣꯛ ꯄ꯭ꯂꯦ ꯑꯗꯨ ꯎꯠꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯟꯕ ꯈꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯗꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯁꯦꯝ ꯁꯥꯔꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯕ꯭ꯔꯣꯖꯦꯟꯅ ꯙꯨꯞ ꯀꯦꯟꯗꯜ ꯀꯠꯇꯨꯅ ꯃꯄꯨꯗ ꯑꯥꯔꯇꯤꯁꯁꯤꯡꯒ ꯄꯨꯟꯅ ꯊꯧꯅꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯄ꯭ꯂꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯟꯕ ꯈꯣꯏ ꯃꯁꯥ ꯈꯤꯡꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯗꯥꯏꯔꯦꯛꯇꯔ ꯕ꯭ꯔꯣꯖꯦꯟꯗ ꯑꯥꯔꯇꯤꯁꯁꯤꯡꯗꯨ ꯃꯊꯪ ꯈꯨꯔꯨꯝꯃꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯄ꯭ꯂꯦꯗꯨ ꯂꯣꯏꯔꯦ, ꯃꯅꯤꯄꯨꯔ ꯑꯃꯨꯛ ꯍꯧꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯂꯥꯎꯊꯣꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯁꯪꯒꯣꯏ ꯁꯅꯥ ꯍꯧꯈ꯭ꯔꯦ꯫ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯦꯛꯇꯤꯡ, ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯗꯥꯏꯔꯦꯛꯇꯔ ꯕ꯭ꯔꯣꯖꯦꯟꯅ ꯁ꯭ꯇꯦꯖ ꯃꯅꯨꯡꯗꯒꯤ ꯌꯦꯡꯕꯗ ꯑꯉꯥꯟꯕꯗ ꯁꯦꯂꯦꯛꯁꯟꯗ ꯎꯠꯈꯤꯕ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯎꯠꯂꯛꯑꯦ ꯍꯥꯏꯕ ꯈꯪꯉꯤ꯫
Sangoi Sana haiba Manipurgi puwarigi athauba adu asumainamak tauramgani haiba phawi. Babok sing amadi panelist sing adu phajana sumhatkre. Drama aduda yauriba emotion, Manipurgi natki masak, naharul singi matik mathauna amadi Manipur furupki langi oiba hai singba kaya asi yengliba sing aduna anauba mathel amasu oire. Play loire miyamduna khobak hauna khurai. Angan bakoi green room da phamduna pothanari. Result ki damak laisu khurumne. Director Brajena relax tongnaruko result ngairase. Haiduna ising thakna bayaw pothana duna ngairi. Panelist singdu Maharashtra ki tamasaga Manipur ki Sangoi Sana ga si khandok pham ama ikhang khangdre animak top spot ta leire. Adubo animak first abadi yade. Aduna ani siki manunggi oiva thimda karambana hena phajai haina kupna yengnarai. Masida Sangoi Sana gi manungda yauriba thim asina tamasadagi hena phajaba hele haina panelist sing adu amata oina yanaduna folk category gi oina Manipur gi Sangoi Sana haiba play asina first tare haina announce tawrai. Green room da angan bakhoi artist sing adu aduki matik harauduna lauduna chongduna tawi. Director Brajen su changlaklaga harauba adu yawi kappasu yauri chahi kuina competition yawbadi lairadana selection phawba phangdana lairakpa play ni. Angan baso madaugi thogal tawba ngamba oijare mapabungi ningba kharada oirabasu thungal lekhanbada mapi ira cheli macheda message thai. Teacher akhoi gi foki result haidoi akhoina first tare hairaga mayamna harauna lawba chongbugi video matek ama namlaga thai. Director Brajen na ngasigi result asigi prize pibagi function di hayeng ayuk tawrani atai placing utringaida law akhoi gi lebam du talase kai da koiningba koirurase yumda su halladawni hairaga mayamdo harauna green room adutagi mogi lebam room aduta chatki. Nongale Himalayan range oina tatharakpa Manali gi thoidokna maming lairaba Taulabar chingsang napom amadi akoibagi mahausagi oiba ingna phajaba saktam aduna ayuki phajaba duda hena magul habli. Chingyagi mafam aduda ayuktagi hongna miyoi kaya koiba amadi honeymoon ga salaknari. Angan bakhoi mogi kagi balcony da coffee cup amamam pairaga akoibagi phajaba adu yengli. Nupa amana sigi mafam sidi pura heaven ne. Sine heaven malasu Imalay bang Manipur day di hendeda. Hairaga moy pulap no e. Angan bada machegi kola e. Angan ba makut naman na coffee cup to pairaga. Hello, chair. Ewa law bachat pagi loy silabo. Loisindrida, pung mapan na hay. Ngahak leraga loy silani. Yam nanda chatluko, boydo, best actor gi award ka di laytro. Laybine, adugi di hore law thurakani. Anaw ba artist ki sulay hay. Aduda amasu phangadi phanida. Ibema amta pai hoge. As mundu ima phone ga tahadana loina kai batare. Haina mama ga mache ga ngangna badu taraga angan ba momono e. Bunga be sector ga du taradi phakrani da. Lai khuruma ga chaluko. Hoi ima. Noi mam hanso harau badu loi khrabani. Kai charagi nangbo. Breakfast ari. Phare adudi thamage ko. Mi mamangda lemna chaluko. Hoima hairika phone thamnei angan ba khoiso award pibagi function matam yorakduna auditorium room da director Brajen yauna moi pulap lai auditorium da changlaklaga khwaidagi mamangi seat ta staff amana moi gi fampham phajana thetuna angan ba khoi pareng phami. Function adu haure. Best actor award ti Maharashtra gi Tamasa play gi main role loba nupa aduna tare. Best actress so Tamasa na laure aduga best debuting male artist ki folk theater haina lauthora it goes to hairaga ningthaujam angan ba for Sangoi Sana haina hairakpa aduda angan ba ngakpa harau ba pulap punduna sok chatuna leire. Mayamna chatlo hogolo prize lawruro haina hainara director Brajen na angan ba chalo stage ta karo prize lawruro haina tapna hai angan ba hogatuna stage ta kakhali yengliba miyam aduna khubak hongna khurai. NSD Manali Center aduki director na angan bada award adu khusinei angan bana director aduda kok nonduna nolokpo uli. Stage ta award lawbugi lepna
mayumgi mangolda thelhauba madugi photo adu anganbagi mitmangda urei mangonda momo noglakpagum oi anganba photo nambagi ngaihak stage ta lei aduga kumtharai moigi group tuna thumbs up ka tawnarai best debuting female artist so Sangoi Shanagi opposite ta sak machagi role laukhiba nupi macha aduna tare aroibada folk category Sangoi Shana na tabagi artist mayamdo punna stage ta kakhalak leplaga director present award ado magi team adugi mahut sinduna lawi aduga center government na piba art and culture gi scheme anobado theater gi oina manipur da piba haurani haina lauthorai Maharashtra gi tamasana ani shuba tabadagi award lawi ahan bataraba manipur gi team ga ani suba taraba Maharashtra gi team ga punna stage ta leplaga photo kaya kapi asumna angan bakhoi manipur da amo halai mayum da chana dringaida hall da hana thungduna mayam puli angan bagi mapabung achau mama mache magi mamhan Robert amadi thaubusu yauri moigi laimakol art center gi oiba harabu phongtopagi function amasu tawrasi haina lepnare hall dagi mayamdo mayum da harauna hannakre angan baso mayum da mapa mama mache mamhan amadi Robert moi punna changlai achauna angan ba nangi award trophy ga certificate kado punna nangi idau da hana kalo haina macha angan bada hairai angan bana magi bag tagi magi fanglakpa trophy certificate case ka dulok thoklaga mangol da theliba magi madaugi photo adugi makha da thamduna madau da khurumi adu ubada achau penmanduna mapi ira cheli mama lata so adu mangai numidang dani angan bakhoi enjang hauba macha se haiduna mache ne suchaba nga ama thongduna punna chari chak chana Victoriana akhoi angan se phi leibaga yam hairame aigi Himachal soldo yam phase hairaga no fe tawi mamana moi cha injang singdubu nangbu chaba yarak pro yai dei ma akhoi da chaba ya da bhai bamta leite chakpu amta bu charakte kai no moi ki local gi ngaktane angang oi ngai dadi chaba pet khraba chaningi ga chaningdi ga tawdana hojikti chaba ya da ba leite ga haireise po chai leiba ga su yam haire haina hairaga moi punna no e nongale sanafam dani angan ba laktuna agi oja da khurumi ojana rana harauna nang laklabra yam nungai re aduni nasana na sabu thajarabadi ngamdaba leite mi khudingmak tungan ba hiramda haisingba loina leibani nangshu aduni hojikti nasana na sakin magun khangle ko oi oja khangjare ojana ra haife noglaga program ama amuk laklabani apikpa item mari amuk utkadabani noida thaubuga tanaruro ko oi oja hairamlaga sanafam sangoida lai sangoida changlakpada boicha hoina harauna welcome back mister naire aduni dana hairaga no luknaraga amuk high five ka tawnei thaubana mi magi pithorikpa magun haibase lotpa yaba sanate hairaga moi punna no e yamba akhoi gi program ama la e haibudubo adugi sanaradabani apikpanida boichaga sanjikana khausarani nupi macha mari lakani moina leiteng hairani susilga tawdingamgana thang chungkoi chainarani aduga akhoina aroibada thanga taga chainarase marakta pothaba oina nupi amaga nupa amaga sari sara tawni aduda nanga oirasu boichaga oirasu ama hekta yare boichana mafamdi kadaidano yamba nomai jingdanida sana konungi thang ta loisangna sinbani asomna moi sanaba hokhi school dani anganba Biki Depchan beranda da leblaga wari sanari Biki na jolido Delhi chakibadagi Lili hoiga su pau phongna jai phone chu shop laikri mama gi su not reachable adum lai hari Depchan na anganba nang joli gi wakhal tawbo orabadi nang khara khantho ma yaroi haibagi nate akhoi shu yam nuaite masu asoya ngam yaudana halakpo oisano ado nupi amana yamna nusiba haibase nupa amada khara tangmani Helena do nangi khanbada magi hana ki nature su loina hongi doni nang wakhal taroi daw anganba sor sangna hontoklaga moigi school gi building adu dagi uriba paklaba labuk aduda ngaihak yengi aduga kentin lao hairaga
ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯈꯤ꯫ ꯗꯦꯕꯆꯥꯟꯅ ꯕꯦꯜ ꯇꯥꯔꯝꯗꯥꯏꯁꯤꯗ ꯑꯉꯥꯟꯕ ꯃꯈꯥ ꯀꯨꯝꯂꯕꯗꯤ ꯍꯦꯂꯦꯅꯥ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯣꯏ ꯑꯍꯨꯝ ꯃꯈꯥꯗ ꯀꯨꯝꯂꯛꯂꯒ ꯀꯦꯟꯇꯤꯟ ꯔꯣꯝꯗ ꯂꯥꯛꯏ꯫ ꯍꯦꯂꯦꯅꯥ, ꯑꯅꯤꯁꯥ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯀꯦꯟꯇꯤꯟ ꯔꯣꯝꯗ ꯂꯥꯛꯏ꯫ ꯕꯤꯀꯤꯅ, ꯑꯅꯤꯁꯥ ꯅꯣꯏꯗꯤ ꯆꯥꯎꯔꯕꯣ? ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇ ꯕꯦꯜ ꯇꯥꯔꯝꯗꯥꯏꯁꯤꯗ ꯆꯥꯕ ꯂꯥꯛꯏꯅꯤ ꯍꯥꯏꯔꯒ ꯃꯣꯏ ꯑꯣꯟꯁꯤꯟꯅꯔꯒ ꯂꯦꯞꯄꯤ꯫ ꯍꯦꯂꯦꯅꯥꯅ, ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯃꯦꯁꯦꯁꯀ ꯑꯝꯇ ꯍꯜꯂꯛꯇꯦ, ꯉꯟꯅ ꯇꯨꯝꯃꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯉꯥꯟꯕꯗ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯟꯕ ꯍꯦꯂꯦꯅꯥꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯍꯣꯡꯂꯒ ꯉꯟꯅ ꯇꯨꯝꯃꯦ꯫ ꯗꯦꯕꯆꯥꯟꯅ, ꯕꯦꯜꯁꯨ ꯇꯥꯔꯛꯑꯅꯤ, ꯆꯥꯗꯣꯏꯗꯤ ꯀꯩꯅꯣ ꯆꯥꯎꯔꯁꯦ, ꯀꯩꯝꯇꯁꯨ ꯍꯥꯏꯗꯧ ꯂꯩꯔꯝꯃꯔꯣꯏ ꯍꯥꯏꯅ ꯑꯉꯥꯟꯕꯗ ꯍꯥꯏꯔꯛꯏ꯫ ꯍꯦꯂꯦꯅꯥꯅ, ꯆꯥꯔꯨꯔꯣꯀꯣ, ꯑꯩꯈꯣꯏꯁꯨ ꯀ꯭ꯂꯥꯁ ꯆꯪꯉꯒꯦ ꯍꯥꯏꯔꯒ ꯑꯅꯤꯁꯥ ꯃꯣꯏꯅꯤ ꯆꯪꯈꯤ꯫ ꯍꯦꯂꯦꯅꯥ ꯍꯣꯏ ꯈꯔ ꯆꯠꯄ ꯍꯧꯔꯛꯄꯗ ꯑꯉꯥꯟꯕꯅ ꯍꯦꯂꯦꯅꯥ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯍꯦꯂꯦꯅꯥ ꯏꯉꯛ ꯉꯛꯅ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ ꯑꯉꯥꯟꯕꯗ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯇꯩꯁꯨ ꯉꯛꯏ꯫ ꯅꯣꯡꯃꯇ ꯑꯉꯥꯟꯕꯅ ꯍꯦꯂꯦꯅꯥꯗ ꯀꯧꯔꯛꯇꯕꯅꯤ, ꯃꯃꯤꯡꯁꯨ ꯀꯧꯔꯛꯇꯦ, ꯅꯝꯍꯥꯏ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯉꯛꯅꯩ꯫ ꯑꯉꯥꯟꯕ ꯇꯞꯅ ꯍꯦꯂꯦꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯍꯦꯂꯦꯅꯥ ꯏꯉꯛ ꯉꯛꯅ ꯑꯉꯥꯟꯕꯗ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯉꯥꯟꯕ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯦꯛ ꯇꯧꯔꯕ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯍꯦꯂꯦꯅꯥꯗ ꯄꯤ꯫ ꯁꯦ, ꯑꯩꯅ ꯅꯪꯒꯤ ꯃꯅꯥꯂꯤꯗꯒꯤ ꯂꯩꯔꯛꯄꯅꯦ꯫ ꯕꯤꯀꯤꯒ ꯗꯦꯕꯆꯥꯟꯒꯗꯨ ꯉꯛꯅ ꯌꯦꯡꯉꯤ꯫ ꯍꯦꯂꯦꯅꯥꯁꯨ ꯑꯉꯥꯟꯕꯅ ꯅꯣꯡꯃꯇ ꯇꯧꯗꯕ ꯃꯑꯣꯡ ꯇꯧꯔꯛꯄꯗꯨꯗ ꯃꯥꯁꯨ ꯉꯛꯏ꯫ ꯑꯅꯤꯁꯥꯒ ꯃꯃꯥꯟꯅꯕꯤꯒ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯍꯦꯂꯦꯅꯥ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯑꯉꯥꯟꯕꯅ ꯄꯤꯔꯛꯂꯤꯕ ꯒꯤꯐꯇꯨ ꯂꯧꯏ꯫ ꯃꯥꯅ ꯑꯉꯥꯟꯕꯒꯤ ꯈꯨꯠꯇ ꯌꯦꯡꯕꯗ ꯃꯥꯅ ꯄꯤꯈꯤꯕ ꯘꯔꯤ ꯑꯗꯨ ꯁꯤꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯐꯥꯎꯏ, ꯃꯣꯃꯣꯟꯒ ꯅꯣꯛꯏ꯫ ꯅꯥꯀꯟꯗ ꯂꯩꯕ ꯃꯍꯩꯔꯣꯏ ꯈꯔ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯕꯦꯜꯁꯨ ꯇꯥꯗꯣꯔꯦ, ꯀ꯭ꯂꯥꯁ ꯆꯪꯉꯨꯀꯣ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯀꯣꯜ ꯇꯧꯔꯛꯀꯦ꯫ ꯑꯉꯥꯟꯕꯒꯤ ꯃꯑꯣꯡꯗꯨꯗ ꯂꯣꯏꯅ ꯁꯣꯛ ꯆꯠꯂꯦ꯫ ꯍꯥꯏꯔꯒ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯑꯅꯤꯁꯥꯒ ꯍꯦꯂꯦꯅꯥꯒ ꯄꯨꯂꯞ ꯆꯪꯈꯤ꯫ ꯑꯉꯥꯟꯕꯅ, ꯂꯥꯎ ꯀ꯭ꯂꯥꯁ ꯆꯪꯉꯁꯤ, ꯕꯦꯜ ꯇꯥꯗꯣꯔꯦ ꯍꯥꯏꯅ ꯕꯤꯀꯤꯒ ꯗꯦꯕꯆꯥꯟꯒꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ, ꯅꯪꯕꯨ ꯀꯦꯟꯇꯤꯟꯗ ꯆꯠꯁꯦꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ, ꯂꯥꯎ ꯍꯥꯏꯔꯒ ꯃꯊꯟꯇ ꯆꯪꯈꯤ꯫ ꯅꯪꯁꯤꯗꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯑꯣꯏꯅ ꯁꯥꯏꯀꯜ ꯆꯠꯇꯣꯔꯦ ꯍꯥꯏꯔꯒ ꯗꯦꯕꯆꯥꯟ ꯃꯣꯏꯅꯤ ꯑꯉꯥꯟꯕꯒꯤ ꯃꯇꯨꯡ ꯄ꯭ꯔꯞ ꯏꯟꯅꯗꯨꯅ ꯆꯪꯈꯤ꯫ ꯗꯦꯕꯆꯥꯟꯗꯤ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤ꯫ ꯑꯉꯥꯟꯕꯒꯤ ꯃꯌꯨꯝꯗꯅꯤ ꯃꯥꯡꯒꯣꯜꯗ ꯃꯄꯥꯕꯨꯡ ꯑꯆꯧꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯆꯧꯅ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯍꯥꯟꯕ ꯑꯦꯇꯦꯝꯅꯤ, ꯆꯥꯟꯁ ꯑꯇꯩ ꯂꯩꯔꯤ, ꯃꯊꯪ ꯀꯟꯅ ꯍꯣꯠꯅꯕ ꯌꯥꯏ꯫ ꯑꯉꯥꯟꯕꯅ ꯊꯥꯈꯤꯕ NDAꯒꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯍꯥꯏꯗꯣꯛꯂꯤ꯫ ꯑꯉꯥꯟꯕ ꯈꯜꯂꯛꯇ꯭ꯔꯦ꯫ ꯚꯤꯛꯇꯣꯔꯤꯌꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ, ꯐꯥꯔꯁ ꯑꯦꯇꯦꯝꯗꯗꯤ ꯁꯦꯂꯦꯛꯁꯟ ꯍꯦꯛꯇ ꯇꯧꯅꯗꯕꯅꯦ, ꯃꯣꯏ ꯃꯤꯂꯤꯇꯔꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯔꯛꯄꯁꯤꯡ ꯍꯦꯛꯇ ꯈꯟꯈꯤꯕꯅꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯃꯊꯪ ꯑꯃꯨꯛ ꯐꯖꯅ ꯇꯧꯔ ꯂꯣꯏꯔꯦ꯫ ꯍꯣꯏꯆꯦ, NDAꯗ ꯅꯠꯇꯦꯗ, ꯑꯇꯩ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯀꯤ ꯑꯦꯛꯖꯥꯝꯁꯨ ꯃꯌꯥꯝ ꯊꯥꯅꯤ꯫ ꯊꯥꯒꯗꯕꯅꯤ꯫ ꯃꯃꯥꯁꯨ ꯊꯣꯛꯂꯛꯂꯒ, ꯍꯟꯗꯛ ꯅꯠꯇ꯭ꯔꯁꯨ ꯃꯊꯪ ꯈꯟꯖꯅꯤꯗ ꯏꯆꯥꯁꯤꯗꯤ꯫ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨ꯫ ꯑꯉꯥꯟꯕ ꯃꯄꯥꯕꯨꯡꯗ ꯌꯦꯡꯂꯛꯏ꯫ ꯑꯆꯧꯅ ꯃꯈꯥ ꯇꯥꯔꯛꯏ꯫ In life, when one door closes, another opens ꯍꯥꯏꯕꯗꯣ꯫ ꯑꯉꯥꯟꯕ ꯃꯄꯥꯕꯨꯡꯗ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯍꯦꯂꯦꯅꯥ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯑꯉꯥꯟꯕꯅ ꯄꯤꯔꯛꯄ ꯒꯤꯐ ꯄꯦꯛ ꯑꯗꯨ ꯄꯥꯏꯔꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ꯫ ꯑꯗꯨꯒ ꯄꯦꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯀꯣꯚꯔ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯤ꯫ ꯇꯦꯗꯤ ꯕꯤꯌꯔ ꯃꯆꯥ ꯑꯃ ꯌꯥꯟꯕ ꯀꯤ ꯆꯦꯟ ꯑꯃ ꯅꯨꯄꯤꯒꯤ ꯋꯥꯆ ꯄꯤꯡ ꯃꯆꯨ ꯑꯃꯒ ꯌꯥꯎꯔꯝꯃꯤ꯫ ꯘꯔꯤ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯑꯉꯥꯟꯕꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯒꯤꯐꯀ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯨ ꯍꯦꯂꯦꯅꯥ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯉꯥꯟꯕꯅ ꯃꯥꯕꯨ ꯈꯜꯂꯛꯑꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯕꯣꯛꯁꯇꯨꯒꯤ ꯃꯅꯨꯡꯗ ꯆꯦ ꯃꯆꯥ ꯑꯃ ꯊꯨꯞꯄꯒ ꯌꯥꯎꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯍꯦꯂꯦꯅꯥꯅ ꯆꯦ ꯃꯆꯥ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯊꯨꯞꯂꯤꯕ ꯑꯗꯨ ꯐꯥꯛꯇꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯆꯦ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ꯫ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ, ꯑꯗꯣ ꯋꯥꯔꯜꯗꯣ ꯅꯅꯥꯛꯇꯒꯤ ꯂꯥꯐꯟꯗꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯗꯤ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝꯒꯨꯝꯅ ꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯟꯕꯒꯤ ꯋꯥꯈꯜꯗ, ꯄꯨꯛꯅꯤꯡꯗ ꯃꯥꯕꯨ ꯈꯟꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯦꯂꯦꯅꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ꯫ ꯍꯦꯂꯦꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯦꯗꯨ ꯕꯣꯛꯁꯇ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯀꯤ ꯆꯦꯟꯒ ꯘꯔꯤꯒ ꯑꯗꯨ ꯄꯥꯏꯗꯨꯅ ꯎꯄꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯒ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ, ꯑꯩꯅ ꯃꯥꯕꯨ ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯃꯥꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯦꯛ ꯐꯣꯟꯗꯒꯤ ꯃꯥꯏ ꯂꯩꯊꯣꯔꯛꯄꯒ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯌꯦꯡꯂꯨꯕꯗ ꯑꯉꯥꯟꯕꯒꯤ ꯑꯣꯏꯔꯝꯃꯤ꯫
ꯍꯦꯂꯦꯅꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯅꯣꯛꯏ꯫ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯍꯤꯔꯝ ꯑꯗꯨꯗ ꯃꯊꯪ ꯃꯥꯏ ꯄꯥꯛꯂꯛꯂꯕꯗꯤ ꯌꯦꯡꯊꯤꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯊꯟꯇ ꯆꯪꯖꯔꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯃ ꯚꯤꯛꯇꯣꯔꯤꯌꯥ ꯍꯣꯏꯒꯤ ꯀꯣꯂꯦꯖꯇꯅꯤ꯫ ꯚꯤꯛꯇꯣꯔꯤꯌꯥ, ꯖꯤꯅꯥ ꯃꯇꯧ ꯂꯩꯕꯤ ꯃꯣꯏ ꯑꯍꯨꯝ ꯕꯦꯔꯟꯗꯥꯗ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯤꯡꯁꯥꯡꯅ ꯚꯤꯛꯇꯣꯔꯤꯌꯥꯗ ꯀꯧꯔꯛꯏ꯫ ꯚꯤꯛꯇꯣꯔꯤꯌꯥ! ꯚꯤꯛꯇꯣꯔꯤꯌꯥ ꯍꯣꯏ ꯄꯨꯂꯞ ꯌꯦꯡꯊꯣꯔꯛꯏ꯫ ꯚꯤꯛꯇꯣꯔꯤꯌꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯚꯤꯛꯇꯣꯔꯤꯌꯥ, ꯖꯤꯅꯥ ꯃꯇꯧ ꯂꯩꯕꯤ ꯃꯣꯏ ꯑꯍꯨꯝ ꯌꯦꯡꯅꯩ꯫ ꯍꯥꯏꯌꯣ꯫ ꯆꯤꯡꯁꯥꯡ ꯁꯣꯔ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯒ, ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕ ꯅꯪꯒꯤ ꯅꯨꯄꯥꯒ ꯈꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ꯫ ꯑꯩꯅ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯥ ꯑꯉꯥꯟꯕꯗꯨꯗꯤ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯑꯇꯥꯡꯕꯅꯤ꯫ ꯑꯩꯅ ꯍꯟꯖꯔꯕꯁꯨ ꯑꯩꯗꯤ ꯃꯤ ꯃꯆꯥꯒꯤ ꯋꯥꯈꯜ ꯆꯦꯜꯂꯨꯔꯦ꯫ ꯅꯪꯁꯨ ꯑꯩꯅ ꯃꯔꯨꯞ ꯑꯣꯏꯅ ꯈꯜꯂꯒꯦ꯫ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯈꯜꯂꯒꯦ꯫ ꯃꯉꯣꯟꯗꯁꯨ ꯈꯔ ꯇꯝꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯑꯝꯇ ꯊꯝꯅꯔꯒꯨꯝꯁꯦ꯫ ꯉꯁꯤꯗꯒꯤ ꯐꯖꯅ ꯂꯣꯏꯅꯔꯁꯦ꯫ ꯏꯁꯥꯅ ꯁꯣꯏꯈꯤꯕꯗꯣ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯌꯥꯖꯕ ꯉꯝꯕꯗꯨꯅꯦ ꯊꯧꯅꯥ ꯐꯕ ꯀꯧꯕꯁꯦ꯫ ꯁꯣꯏꯈꯤꯕꯗꯨꯕꯨ ꯆꯥꯝꯊꯣꯛꯆꯕ ꯉꯝꯖꯕ ꯑꯗꯨꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ꯫ ꯍꯣꯏ, ꯉꯁꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯣꯏꯅ ꯂꯣꯏꯅꯔꯁꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩ ꯅꯣꯡꯃ ꯅꯣꯏꯗꯁꯨ ꯂꯥꯛꯀꯦ꯫ ꯑꯗꯣ ꯑꯩꯁꯨ ꯀ꯭ꯂꯥꯁ ꯆꯪꯉꯒꯦꯀꯣ ꯍꯥꯏꯔꯒ ꯆꯪꯈꯤ꯫ ꯚꯤꯛꯇꯣꯔꯤꯌꯥ ꯍꯣꯏ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯟꯕ ꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯤ ꯁꯅꯥꯃꯍꯤ ꯀꯤꯌꯣꯡꯒꯤ ꯅꯥꯀꯟꯗ ꯁ꯭ꯇꯦꯖ ꯑꯃ ꯁꯦꯝꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯕꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯍꯜꯁꯤꯡ, ꯐꯝꯅꯥꯏꯕꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯑꯇꯣꯞꯄ ꯊꯥꯡ ꯇꯥ ꯁꯤꯟꯅꯝ ꯁꯪ ꯈꯔꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯨ ꯇꯧꯔꯤ꯫ ꯑꯉꯥꯟꯕ ꯈꯣꯏꯒꯤ ꯃꯇꯥꯡ ꯌꯧꯗꯨꯅ ꯃꯣꯏꯁꯨ ꯄꯔꯐꯣꯔꯃꯦꯟꯁ ꯍꯧꯈ꯭ꯔꯦ꯫ ꯄꯔꯐꯣꯔꯃꯦꯟꯁ ꯃꯊꯪ ꯎꯠꯂꯤ꯫ ꯑꯔꯣꯏꯕꯗ ꯊꯧꯕꯒ ꯑꯉꯥꯟꯕꯒ ꯊꯥꯡꯒ ꯇꯥꯒ ꯆꯥꯏꯅꯕꯗꯨ ꯎꯠꯂꯤ꯫ ꯊꯧꯕꯅ ꯇꯥꯒ ꯆꯨꯡꯒ ꯄꯥꯏ, ꯑꯗꯨꯒ ꯊꯥꯡꯒ ꯆꯨꯡꯒꯣꯏꯒꯅ ꯑꯉꯥꯟꯕꯅ ꯄꯥꯏ꯫ ꯃꯃꯥꯂꯇꯥꯒ ꯃꯆꯦꯒꯁꯨ ꯌꯦꯡꯂꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯍꯦꯂꯦꯅꯥꯒ ꯃꯆꯦꯒꯁꯨ ꯌꯦꯡꯂꯤ꯫ ꯍꯦꯂꯦꯅꯥꯅ ꯌꯦꯡꯂꯨꯁꯦ ꯍꯥꯏꯗꯨꯅ ꯃꯆꯦ ꯄꯨꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯉꯥꯟꯕ ꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯂꯣꯏꯗꯨꯅ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯈꯨꯔꯨꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯨꯕꯥꯛ ꯈꯨꯔꯛꯏ꯫ ꯃꯃꯥꯂꯇꯥꯒ ꯃꯆꯦꯒ ꯑꯉꯥꯟꯕ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯊꯧꯕꯅ, ꯑꯦ, ꯏꯃꯥ ꯍꯣꯏ ꯂꯥꯛꯄ꯭ꯔꯣ? ꯉꯁꯥꯏꯗꯤ ꯈꯪꯗꯦꯅꯦ꯫ ꯃꯃꯥꯂꯇꯥ ꯅꯣꯛꯂꯒ, ꯑꯧ, ꯂꯥꯛꯏ꯫ ꯑꯉꯥꯟꯕ ꯈꯔ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯃꯥꯒ ꯃꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯍꯦꯂꯦꯅꯥꯒ ꯃꯆꯦꯒ ꯃꯣꯏꯅ ꯂꯩꯔꯤꯕ ꯔꯣꯝꯗ ꯇꯞꯅ ꯂꯥꯛꯄꯗꯨ ꯎꯔꯛꯏ꯫ ꯑꯉꯥꯟꯕꯅ, ꯑꯦ, ꯅꯪꯁꯨ ꯂꯥꯛꯏꯔꯣ? ꯍꯦꯂꯦꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯇꯞꯅ, ꯍꯣꯏ, ꯆꯤꯆꯦꯒ ꯂꯥꯛꯏꯅꯤ꯫ ꯃꯃꯥꯂꯇꯥꯒ ꯃꯆꯦ ꯚꯤꯛꯇꯣꯔꯤꯌꯥꯒꯗꯨ ꯍꯦꯂꯦꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯍꯦꯛ ꯎꯕꯗ ꯂꯩꯁꯥꯕꯤ ꯏꯟꯈꯠꯂꯛꯄ ꯑꯣꯏꯔꯕꯁꯨ ꯃꯒꯨꯟ ꯂꯩ, ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ꯫ ꯃꯃꯥꯂꯇꯥꯅ, ꯃꯥꯅ ꯀꯅꯥꯅꯣ? ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯃꯥ꯫ ꯉꯔꯥꯡ ꯑꯩꯅ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯅꯦ꯫ ꯚꯤꯛꯇꯣꯔꯤꯌꯥꯅ, ꯑꯣ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯣꯏ ꯄꯨꯟꯅ ꯁꯛ ꯈꯪꯅꯩ꯫ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯑꯉꯥꯟꯕꯗ ꯐꯣꯇꯣ ꯈꯔ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯟꯕꯒꯤ ꯐꯣꯇꯣ ꯅꯝꯃꯤ꯫ ꯇꯨꯔꯤꯁ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯣꯏꯁꯨ ꯐꯣꯇꯣ ꯅꯝꯒꯦ, ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯄꯣꯁ ꯇꯧꯕꯒꯤ ꯅꯝꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯟꯕ ꯊꯥꯡꯒ ꯆꯨꯡꯒꯣꯏꯒ ꯄꯥꯏꯔꯒ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯆꯤꯡ ꯑꯃ ꯑꯣꯏꯔꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯊꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯁꯪ ꯃꯅꯥꯛꯇ ꯅꯨꯃꯤꯠꯅ ꯇꯥꯔꯝꯗꯥꯏꯒꯤ ꯉꯥꯡꯁꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯥꯐꯤ ꯂꯥꯟꯐꯤꯒꯤ ꯐꯤꯖꯣꯜꯗ ꯊꯥꯡ ꯆꯨꯡꯒꯣꯏ ꯄꯥꯏꯔꯒ ꯊꯥꯡꯒꯤ ꯐꯤꯕꯝꯗ ꯂꯩꯗꯨꯅ ꯐꯣꯇꯣ ꯅꯝꯃꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗ ꯀꯔꯝꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ? ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ, ꯑꯋꯥꯕ, ꯀꯞꯄ, ꯅꯣꯛꯄꯒꯤ ꯃꯤꯀꯨꯞ ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯊꯥꯖꯔꯨꯗꯕ, ꯈꯜꯂꯨꯗꯕ ꯀꯌꯥ ꯃꯤꯀꯨꯞ ꯑꯃꯗꯁꯨ ꯍꯦꯛꯇ ꯑꯣꯟꯕ ꯌꯥꯕ ꯄꯨꯟꯁꯤꯅꯤ꯫ ꯃꯄꯥꯜ ꯅꯥꯏꯗꯦ, ꯈꯣꯡꯆꯠꯁꯨ ꯂꯦꯞꯇꯦ꯫ ꯆꯠꯄ ꯑꯇꯤꯌꯥꯒꯤ ꯂꯩꯆꯤꯜꯒꯨꯝꯕꯅꯤ꯫